ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯍꯥꯎꯒꯤ ꯂꯧꯇꯥꯡꯁꯪ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯍꯥꯎꯒꯤ ꯂꯧꯇꯥꯡꯁꯪ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯧꯕꯨꯛꯇ ꯆꯠꯂꯨꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯇꯦꯝꯕ, ꯏꯗꯜ, ꯄꯤꯌꯨ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯧꯕꯨꯛꯇꯒꯤ ꯑꯁꯨꯝ ꯀꯥꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯧꯕꯨꯛꯇꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯀꯥꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯁꯥꯔꯝꯕ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯁꯦ ꯐꯥꯎꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤꯁꯨ ꯂꯩꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯠꯇ ꯂꯩꯅꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯨꯝ ꯑꯅꯤ ꯑꯃꯁꯨ ꯂꯩ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯅꯤ ꯑꯗꯨꯗ ꯂꯩꯅꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯩꯕ ꯉꯝꯃꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯝꯅꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯇꯝꯅꯕꯗꯨ ꯈꯔ ꯐꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯅꯔꯨꯔꯕ ꯃꯇꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯁꯦ ꯐꯥꯎꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯀꯤꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕ, ꯏꯗꯜ, ꯄꯤꯌꯨ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤꯕꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯧꯕꯨꯛ ꯄꯥꯛ ꯁꯟꯅ ꯂꯩ꯫ ꯑꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯍꯦꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ, ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯗꯨꯝ ꯇꯧꯏ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯧꯕꯨꯛ ꯀꯨꯝꯃꯛꯄꯗꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯀꯨꯝꯃꯛꯏ, ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯑꯃꯨꯛ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇ ꯆꯠꯄꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯀꯤꯁꯜꯂꯨꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯣ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯄꯤꯌꯨꯅ ꯋꯥ ꯉꯥꯡꯅ ꯃꯀꯣꯛ ꯈꯣꯠꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀꯦꯟꯗꯜ ꯅꯠꯇ꯭ꯔꯒꯅ ꯂꯥꯇꯦꯟꯒꯤ ꯃꯉꯥꯜ ꯑꯣꯏꯕ ꯃꯉꯥꯜ ꯑꯃꯈꯛ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯌꯨꯅ ꯋꯥꯔꯤ ꯉꯥꯡꯂꯤꯕꯗꯣ ꯆꯞ ꯂꯦꯞꯄꯒ, "ꯑꯦ, ꯁꯤꯒꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯖꯥꯠꯂꯣ? ꯍꯧꯖꯤꯛꯇ ꯃꯩꯉꯥꯜ ꯑꯃ ꯎꯈꯤꯅꯦ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯦꯝꯕ, ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝ ꯑꯗꯣꯝꯗ ꯁꯠ ꯌꯦꯡꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯩꯉꯥꯜ ꯑꯃꯠꯇ ꯎꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯄꯤꯌꯨꯗ, "ꯀꯔꯤꯅꯣꯅꯦ ꯄꯤꯌꯨ, ꯌꯨꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯂꯩꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯃꯩ ꯊꯥꯟꯕ ꯎꯔꯛꯀꯗꯣꯏꯅꯣ? ꯆꯠꯁꯤꯂꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯤꯌꯨꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯄꯤꯌꯨ ꯇꯨꯡ ꯍꯟꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛꯇꯤ ꯃꯩ ꯑꯃꯠꯇ ꯊꯥꯜꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥꯔꯝꯕ ꯋꯥꯔꯤ ꯑꯗꯣ ꯁꯥꯅ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯝꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯍꯟꯗꯛꯇꯤ ꯃꯩ ꯉꯥꯜꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯄꯤꯌꯨꯅ "ꯉꯥꯜꯂꯦ ꯇꯨ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯁꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯍꯦꯛꯇ ꯉꯥꯜꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯨꯅ "ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯟꯕ ꯅꯠꯇꯦ, ꯍꯥꯏꯐꯦꯠꯇꯪ ꯄꯤꯠ ꯉꯥꯜꯂꯝꯂꯒ ꯍꯦꯛꯇ ꯃꯨꯠꯈꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯦꯝꯕ, ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕꯅ "ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯀꯦꯟꯗꯜꯒꯨꯝꯕ ꯄꯥꯏꯕ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯨꯅ "ꯑꯩꯅ ꯑꯁꯨꯝꯅ ꯎꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯛꯂꯕꯅꯤ, ꯉꯍꯥꯟ ꯅꯣꯡꯃꯁꯨ ꯎꯏ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯨꯝꯅ ꯀꯥꯔꯛꯄꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯎꯕꯒꯨꯝ ꯇꯧꯔꯛꯏ" ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ "ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯎ, ꯀꯔꯤꯒꯨꯝꯕꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯔꯝꯂꯕꯁꯨ ꯇꯝꯕ ꯉꯝꯗꯦ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄꯤꯌꯨꯅ "ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ, ꯑꯩꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯑꯇꯥꯡꯕ ꯉꯥꯛꯇꯅꯤ, ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯍꯩꯗꯕ ꯂꯥꯏ ꯇꯤꯟ ꯎꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕ ꯂꯥꯏ ꯑꯁꯦ ꯍꯟꯗꯣꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯄꯤꯌꯨꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ "ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯩ ꯃꯥꯏꯕ ꯑꯃ ꯇꯥꯛꯀꯦ꯫ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯑꯃꯥꯏꯕꯅꯤ, ꯃꯥꯅꯕꯨ ꯌꯦꯡꯈꯤꯕ ꯃꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯅ ꯈꯛ ꯇꯣꯛꯇꯦ꯫
aduna nahaksu amaiba aduda yenglo aduma torobati nahaksu soiduna faraklagani haiduna pawado wari sanari asomna makhoi mari ado wari sana asum lakpana makhoi gi thongal leirak yoksinaraklei masidagi di makhoi su magi mayum lomda loina ma hanakri piyo su magi mayum lomda thongal lomda sangselai matam matuta mahakna tunglomda kanagumba nupi amana ho tamo haiduna korokpagi khojala matai khojala adu tabada piyona numidang asida kana oirabanone haiduna mana yengthoklubadadi arapada nupi ama khut khallaga kauribado piyona uri madu ubada piyona kari haigi ibema haiduna lauduna hangi matamada nupina somda apta lakpiyu haibiki mawongda makhutto khattuna dumak chingli masidagi di piyodo nupi aduna makhut khattuna kaurabanina kari haining liba chano haiduna nupi adugi manakta asum sangselli adubu nupi adudi makhutta makhallaga asum lapthokibugum tawi manak yoksinba ngamti masidagi di piyo hoi bai amata haiduna nupi adugi manakta kari haige nangbo haiduna adum inaduna chakkhri somdana piyogi imung manungni ngasai nungthildagi labuk surugani haiduna chakkhraga hojik numit taraba phawba halaktaba duda makhoisu mipainari kari kaidoba jaroba jano khaladuna labuk lomda chatlaga thirunabagi damakta makhoi sem sari adubu mahaki mamanaba idal temba amadi nganba chaminakiba singaduta hangsi haiduna phone tawduna mathang hangnabadadi mahakti yumgi thongalda changhaurabani hojik phawba changaktribra haiduna hanglai wafam adu tabada makhoi di punga ngakri haibadi piyogi imung manungdi punga ngakri masidagi di makhoi su thongalomda thoktuna kolei leduna jengnari asomna tawduna makhoi mayamna piyobu koithi thirakpa aduta lambita chalamba miyoi kayana kari torobage mayam jaja langli basibo haiduna hangi matam aduta piyogi imung manungna piyodo labuk karaklaga yumda changakti karai chakhrabno khangdi adugi thiribani haiduna khumi matam aduta lambida piyobu thinghoba miyoi singna piyodo kaidorabuna khangdi ngasidi kanadana so khangdi ibi ama ngaikho haiduna adum chatkibani aikoina kanarona kauribadubo haiduna yengmadadi aikoina mido masak upta udi masidagi di piyodo nisha khara chasalubadagi ngauri male khanduna adumak thadokhrabani haiduna khumai wafam aduda piyogi imung manungna mahakadomda chatkibagi haiduna hangi maruda thinghoba miyusing aduna somda chatki haiduna mana chatkhiba lambi ado taklei hojik ahal sing aduna takriba lambi adudi labuk lomda chatkhiba yaba lambi aduni masidagi mayam sing ato pakhat nanaduna labuk lomda makhoi ato chalamba yai khaladuna mayam labuk lomda oina laknari makutta ngala ba toslat kaya su painarakli somdana priyodo nupi aduna makhut khatuna sungkobuduta priyona ngaikho haiduna sum inarakli asomda inarakpana nupi ato hojik mayamna hainariba loktang sang haibadi labuki matai oiramna sariba yum adomda nupi ado chakki matamadu piyona karinoda masigi yum masidi mi lenaba kuirabani ngasaidagi ni aina yum masida mi leba mali mai thale adan haikibado adubu imanaba singduna phagi tatho handana ngasai mahara mai thalibadu mai hobung ngamamaroi adunani manai krokdibasi achangaga matiang pangbiru baibuduni asomna khallaga priyo parap adumak changchangki adumna priyona yum adomda changkibado mayamna uri masidagi mayamna ada chatle haidun launaraga priyogi matunglomda chensilai asomna priyogi matunglomda mayamna chensilubaduta priyodo mayam leiba adomda mamayada leithoktuna yengthoklami aduga khudup thaduna chenkhri masidagi mayamna priyo chenkhre tanau haiduna mayam hauduna amuk tanarai masidagi piyodo mafam marang khangdana migi labuk matai ki hauripa urak warak sing amati surot habung sing adugi marakta mangthokri mayamna toslat kap tuna hojik priyona chalamba jaga aduda chensil laktuna akoi baduda koilei leiduna jingrai asomna priyobu koithi thirakpa amati kauduna mahakpu yamna kanna thirakpa matamdati sufang phangu haiba leitrei mayamna mafam madaida chaithoktuna thirabasu priyodi sufang phangkhidrei masidagi mayamna amaiba ma yawraga thidrabati oraroi aduna hojik mahakpu thiba haibase amaiba ma yahollasi hairi masidagi mayamna amaiba ama kaunabagi damakta sin langkrei somdana priyogi ing manungsu pakhat phina loirabani asumna mayamna priyobu thirakibasi numitangi pung 8 phawba thijalaklabani hojikti amaiba amasu laktuna priyo thibaduda yaukshallari amaiba aduna lewa mantra kara sonduna leimaida sakai khara singi sakai sing atuki maton mayai chapsana sei ama yungi aduga
ꯆꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯣꯝꯕꯤꯗ ꯊꯦꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯣꯅ ꯂꯩꯔꯝꯒꯗꯕ ꯖꯒꯥ ꯑꯃ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯝꯖꯤꯡ ꯇꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯝꯖꯤꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯄ꯭ꯔꯤꯌꯣꯗꯣ ꯃꯤꯒꯤ ꯁꯣꯛꯈ꯭ꯔꯕ ꯆꯣꯔꯣꯠ ꯍꯥꯕꯨꯡ ꯃꯔꯛ ꯑꯃꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯆꯠ ꯌꯥꯠꯇꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯇꯥꯁꯤꯜꯂꯒ ꯀꯨꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯤ꯫ ꯄ꯭ꯔꯤꯌꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯆꯪꯁꯤꯟꯕ ꯀꯤꯔꯗꯨꯅ ꯍꯥꯏ ꯄ꯭ꯔꯤꯌꯣ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅꯤꯅꯦ ꯅꯪꯒꯤ ꯇꯥꯗ ꯑꯩꯈꯣꯏꯅꯤꯅꯦ ꯍꯩ ꯁꯤ ꯅꯆꯥꯅꯨꯄꯥꯅꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯣꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯥꯡꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯣꯒꯤ ꯃꯁꯥꯗꯨꯗ ꯊꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯄ꯭ꯔꯤꯌꯣꯗꯣ ꯃꯤꯒꯤ ꯁꯣꯡꯈ꯭ꯔꯕ ꯆꯣꯔꯣꯠ ꯍꯥꯕꯨꯡ ꯃꯔꯨꯞ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯄ꯭ꯔꯤꯌꯣꯅ ꯆꯦꯟꯈꯤꯕ ꯃꯈꯨꯜ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯣꯗꯣ ꯆꯣꯔꯣꯠ ꯍꯥꯕꯨꯡ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯖꯤꯟꯕꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯨꯡꯗ ꯀꯟꯅ ꯀ꯭ꯔꯛ ꯇꯥꯛꯁꯜꯂꯒ ꯃꯌꯥꯝꯅ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯁꯣꯡꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯣꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯄꯨꯊꯣꯔꯛꯄꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯂꯝꯑꯣꯛ ꯑꯃ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯄꯨꯊꯣꯔꯛꯄꯗꯣ ꯉꯥꯏ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯌꯣꯅ ꯅꯥꯟꯊꯣꯛꯅꯅꯕ ꯐꯔꯪ ꯆꯣꯡꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯄ꯭ꯔꯤꯌꯣꯕꯨ ꯅꯥꯟꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯅꯔꯗꯨꯅ ꯐꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯏꯀꯣꯛ ꯀꯣꯛꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯎꯐꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯄꯨꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯣꯒꯤ ꯃꯄꯥꯡꯒꯜꯁꯦ ꯑꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦꯈꯔ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯃꯥꯏꯕꯅꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯈꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄ꯭ꯔꯤꯌꯣꯒꯤ ꯃꯔꯥꯏꯕꯛꯇ ꯇꯞꯅ ꯅꯥꯟꯊꯔꯛꯂꯒ ꯈꯗꯥꯡ ꯌꯧꯅ ꯅꯥꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯍꯪ ꯂꯥꯎꯅ ꯆꯤꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯤꯌꯣꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯌꯥꯝꯁꯨ ꯅꯣꯛꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯊꯤꯛ ꯂꯥꯎꯅ ꯈꯤꯒꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯄꯨꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯣꯅ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠ ꯈꯠꯇꯨꯅ ꯅꯨꯄꯤ ꯑꯃꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯏꯅꯔꯛꯂꯤꯕ ꯂꯧꯇꯥꯡ ꯁꯪ ꯑꯗꯣꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯣꯡ ꯆꯥꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯌꯣꯗꯣ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯃꯌꯥꯝꯅ ꯃꯈꯨꯠꯇꯣ ꯆꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯕꯨ ꯆꯤꯡꯕꯨꯝ ꯂꯥꯛꯀꯨꯝ ꯇꯧꯗꯨꯅ ꯄꯨꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯌꯣꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯄ꯭ꯔꯤꯌꯣꯗꯣ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯍꯤꯞꯍꯜꯂꯤ꯫ ꯃꯌꯥꯝꯁꯨ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩ ꯐꯥꯖꯤꯜꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯉꯥꯎꯗꯕ ꯍꯥꯏꯕꯕꯣ? ꯃꯤꯒꯤ ꯆꯣꯔꯣꯠ ꯍꯥꯕꯨꯡ ꯃꯔꯛꯇꯨꯗ ꯀꯩꯗꯧꯕꯩ ꯂꯣꯠꯂꯝꯃꯤꯅꯣꯕ? ꯌꯦꯡꯉꯨ ꯅꯁꯥꯁꯦ ꯏ ꯂꯣꯏꯅ ꯊꯣꯛꯑꯦ꯫ ꯍꯣꯏ ꯃꯗꯨ ꯅꯪꯒꯤ ꯅꯊꯧꯔꯣ? ꯑꯩꯅ ꯂꯣꯠꯅꯤꯡꯉ ꯂꯣꯠꯀꯅꯤ ꯂꯣꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯍꯤꯡꯆꯥꯕꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯋꯥ ꯍꯦꯛ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯩ ꯀꯅꯥ ꯂꯩ? ꯇꯥꯏꯔꯦꯟ ꯃꯅꯥ ꯈꯔꯅꯦ ꯄꯨꯡꯐꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣꯁꯦ ꯂꯥꯏꯗ ꯀꯠꯄ ꯌꯥꯕ ꯂꯩ ꯈꯔꯒ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ? ꯀꯔꯤꯅꯣ ꯂꯥꯏꯗ ꯀꯠꯄ ꯌꯥꯕ ꯂꯩ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯇꯦ ꯅꯣꯡꯕꯥꯜ ꯂꯩ ꯑꯣꯏꯔꯁꯨ ꯌꯥꯔꯕ꯭ꯔꯣ? ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯣꯡꯕꯥꯜ ꯂꯩꯕꯨ ꯀꯅꯥꯅ ꯂꯥꯏꯗ ꯀꯠꯅꯒꯦꯅꯦ? ꯏꯉꯥꯎ ꯉꯥꯎꯁꯟꯅꯔꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯖꯨꯕꯥ ꯀꯨꯁꯨꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯩ ꯃꯌꯥꯝ ꯂꯩꯗꯅ ꯁꯦ ꯁꯨꯒꯨꯝꯕ ꯍꯥꯏꯕꯅꯤꯅꯦ꯫ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯂꯧꯖꯔꯨꯒꯦ꯫ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯁꯨ ꯀꯣꯛꯇꯤ ꯐꯖꯅ ꯂꯩꯈꯠꯄꯖꯥꯠꯅꯤ ꯄ꯭ꯔꯤꯌꯣꯗꯤ ꯍꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯣ ꯉꯔꯪ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯥꯛꯇ ꯇꯥꯏꯔꯦꯟ ꯃꯅꯥ ꯍꯥꯟꯅ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯌꯧꯔꯛꯎꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯅꯈꯣꯏꯁꯦ꯫ ꯇꯥꯏꯔꯦꯟ ꯃꯅꯥꯁꯦ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯑꯗꯨꯗ ꯀꯜꯊꯔꯒ ꯑꯗꯨꯗ ꯐꯔꯛꯀꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯁꯤꯗ ꯑꯩꯕꯨ ꯇꯥꯏꯔꯦꯟꯁꯤꯗ ꯇꯤꯟ ꯁꯤꯜꯂꯒ ꯑꯗꯨꯗ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏ ꯏꯁꯤꯡꯗꯣ ꯑꯌꯤꯡꯕ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤꯉꯩ ꯄ꯭ꯔꯤꯌꯣꯒꯤ ꯃꯈꯨꯠ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯍꯀꯥꯝ ꯆꯟꯕꯗꯨꯗ ꯃꯈꯨꯠꯇꯣ ꯈꯔ ꯀꯣꯝꯈ꯭ꯔ ꯃꯥꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯄ꯭ꯔꯤꯌꯣꯅ ꯃꯈꯨꯠ ꯑꯗꯣ ꯁꯠ ꯊꯥꯗꯣꯛꯑꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯁꯨ ꯍꯥꯏꯗꯨꯅ ꯀꯥꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ
ꯈꯨꯖꯥꯏ ꯑꯗꯨꯒ ꯄꯥꯅꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯒꯠꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯃꯥꯏꯕꯗꯨꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯅ ꯃꯃꯥꯏꯗ ꯂꯣꯏꯅꯃꯛ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯈꯥꯡꯗ ꯊꯥꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯗꯣ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯉꯤ ꯈꯣꯏꯁꯥꯎꯅꯔꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯤꯌꯣꯒꯤ ꯃꯔꯥꯏꯕꯛꯇ ꯊꯣꯝꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯍꯥꯛꯇꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯆꯪꯉꯤꯕ ꯂꯥꯏꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ ꯁꯥꯎꯕꯤꯒꯅꯨ ꯀꯌꯥꯗꯤ ꯀꯟꯅ ꯑꯩꯉꯣꯟꯗ ꯊꯣꯝꯃꯛꯈ꯭ꯔꯕ ꯍꯣꯏ ꯏꯁꯤꯡꯁꯦ ꯑꯃꯒ ꯄꯨꯔꯛꯎ ꯌꯥ ꯂꯩꯋꯥ ꯁꯣꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯁꯣꯝꯅ ꯃꯍꯥꯛꯇꯣ ꯁꯥꯎꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯏꯁꯤꯡ ꯃꯍꯨꯠ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯧ ꯂꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯃꯨꯛ ꯄꯨꯔꯒ ꯄꯔꯞ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯏ ꯄ꯭ꯔꯤꯌꯣꯒꯤ ꯈꯨꯠ ꯐꯥꯔꯤꯕ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯈꯨꯠꯇꯨ ꯈꯔ ꯈꯟꯅ ꯐꯥꯎꯅꯦ ꯅꯈꯥꯡ ꯀꯥꯏꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯊꯣꯝꯃꯝꯃꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯔ ꯍꯟꯇꯣꯛꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯜꯂꯤ ꯃꯍꯥꯛ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯤꯠ ꯎꯏꯁꯟꯗ꯭ꯔꯤ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒ ꯄ꯭ꯔꯤꯌꯣꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅꯁꯨ ꯑꯃꯥꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯣꯅ ꯃꯁꯥꯗꯣ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯦꯛꯀꯠꯂꯛꯄꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡꯗꯨꯗꯣ ꯈꯔ ꯊꯥꯡꯇꯣꯛꯂꯒ ꯍꯣꯏ ꯇꯧꯔꯛꯀꯅꯨ ꯅꯈꯥꯡꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯂꯣꯏꯔꯒ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯇꯥꯔꯦꯟ ꯃꯅꯥꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯣꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯐꯗꯠ ꯀꯟꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯑꯁꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯪꯂꯤꯕꯁꯤꯗꯤ ꯅꯨꯄꯤꯅꯤꯗꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯄ꯭ꯔꯤꯌꯣꯒꯤ ꯃꯁꯥꯗ ꯇꯥꯔꯦꯜ ꯑꯗꯨꯅ ꯐꯗꯠ ꯀꯟꯁꯤꯜꯂꯒ ꯍꯣꯏ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯪꯂꯤꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄ꯭ꯔꯤꯌꯣꯗꯣ ꯍꯧꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯍꯩꯇꯕ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇꯃꯛ ꯆꯠꯀꯗ꯭ꯔꯥ ꯅꯒꯨꯟ ꯈꯪꯉꯤꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯑꯃꯥꯏꯕ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯑꯩꯁꯤꯕꯨ ꯍꯩꯇꯦ ꯀꯥꯏꯗꯅ ꯐꯩ ꯍꯩꯇꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯍꯪꯕꯤꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯆꯠꯈꯤꯕꯒ ꯃꯥꯜꯂꯨꯔꯕꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯁꯦ ꯅꯈꯣꯏ ꯂꯩꯔꯗꯤꯅꯦ ꯅꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯆꯦꯒꯞꯇꯣ ꯃꯗꯨ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯃꯥꯒꯤ ꯃꯊꯧ ꯇꯧꯒꯗꯕ ꯈꯔ ꯂꯩꯔꯦꯀꯣ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯅ ꯑꯃꯨꯛ ꯆꯦꯒꯞꯀ ꯑꯃꯨꯛ ꯄꯨꯔꯛꯏ ꯍꯥꯏꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯣꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯈꯪꯒꯗꯅ ꯍꯪꯖꯕꯅꯤꯀೋ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯆꯦꯒꯞꯇꯨꯅ ꯀꯩꯗꯧꯗꯣꯔꯤꯕꯅꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯉꯛ ꯁꯝꯗ ꯆꯞꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯈꯔ ꯈꯪꯉꯔꯣꯏꯀꯣ ꯍꯣꯔꯦꯟ ꯇꯧꯔꯒ ꯈꯪꯒꯅꯤ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯐꯕꯨ ꯐꯔꯕꯗꯤ ꯍꯦꯛꯇ ꯌꯥꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯆꯦꯒꯞ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯏꯕꯦꯝꯃ ꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯏꯄꯨꯔꯣꯏꯕ꯭ꯔꯥ ꯃꯥꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯦꯞꯄꯤꯁꯦ ꯅꯠꯇꯦ ꯏꯀꯨꯕꯣꯛꯅꯤ ꯃꯁꯤ ꯋꯥ ꯈꯔ ꯄꯦꯠꯂꯤꯅꯦ ꯈꯔ ꯍꯟꯇꯣꯛꯍꯜꯂꯨ ꯑꯣꯖꯥ ꯃꯥꯏꯕ ꯈꯪꯒꯗꯅ ꯍꯪꯕꯗꯨꯕꯨ ꯋꯥ ꯄꯦꯠꯄ ꯆꯤꯡꯕ꯭ꯔꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯦ ꯆꯦꯒꯞꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯗ ꯆꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯃꯥꯁꯦ ꯑꯩꯁꯦ ꯑꯃꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ ꯍꯟꯇꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯟꯇꯨ ꯍꯥꯏꯔꯨꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯡ ꯅꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯍꯟꯇꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯕ ꯑꯗꯨꯗ ꯚꯥꯞꯄꯨ ꯄꯨꯡꯑꯣꯏ ꯑꯣꯏꯔꯨꯗꯦ ꯑꯃꯥꯏꯕꯗꯨꯁꯨ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯤꯒꯤ ꯃꯈꯣꯡ ꯈꯣꯡꯄꯤ ꯑꯗꯨꯗ ꯆꯦꯒꯞꯀꯤ ꯃꯅꯤꯡ ꯑꯗꯨꯅ ꯀꯔꯛ ꯍꯦꯛ ꯆꯞꯁꯤꯜꯂꯨꯔꯤ ꯑꯗꯨꯝꯅ ꯆꯞꯁꯤꯜꯂꯨꯕ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯗꯣ ꯃꯆꯤꯟ ꯊꯤꯔꯒ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯊꯣꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯈꯥꯡꯗ ꯑꯃꯨꯛꯀꯁꯨ ꯄꯥꯟꯈ꯭ꯔꯤ ꯍꯟꯗꯛꯇꯤ ꯑꯃꯥꯏꯕꯗꯣ ꯅꯥꯍꯤ ꯇꯥꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯆꯦꯒꯞ ꯑꯗꯨꯅ ꯄ꯭ꯔꯤꯌꯣꯒꯤ ꯃꯈꯣꯡꯗ ꯚꯥꯞ ꯂꯥꯎꯅ ꯍꯦꯛ ꯊꯥꯏ ꯃꯁꯤꯗꯒꯤꯗꯤ ꯄ꯭ꯔꯤꯌꯣꯗꯣ ꯐꯔꯪ ꯆꯣꯡꯗꯨꯅ ꯍꯧꯒꯠꯂꯛꯅꯕ ꯇꯧꯏ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯅꯦꯝꯁꯤꯜꯂꯒ ꯐꯥꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯅꯥꯍꯤꯒ ꯇꯥꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯍꯣꯏ ꯅꯈꯣꯏꯅ ꯅꯈꯣꯡ ꯐꯥꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯐꯥꯔꯤꯕꯅꯣ ꯐꯖꯅ ꯐꯥꯕ ꯌꯥꯗꯕ꯭ꯔꯣ ꯅꯈꯥꯡꯒ ꯂꯣꯏ ꯀꯥꯏꯔꯦꯕꯁꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯧꯖꯤꯛꯇ ꯍꯟꯇꯨꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯟꯗꯣꯛꯆꯕꯅꯤ ꯀꯔꯤꯅꯣ ꯏꯁꯧ ꯑꯣꯟꯊꯣꯛꯄ ꯂꯥꯡꯈ꯭ꯔꯦ ꯁꯤꯒꯤ ꯑꯃꯥꯏꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯥꯏꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ
ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅꯗꯤ ꯄꯩꯁꯥ ꯈꯔ ꯐꯪꯅꯕ ꯍꯥꯏꯗꯅ ꯁꯤꯗ ꯂꯦꯜꯂꯤ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯃꯊꯛꯀꯤ ꯑꯍꯟꯗꯅꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯒꯅꯨ ꯍꯦ ꯃꯈꯣꯡꯗꯨ ꯐꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯐꯥꯒꯤ ꯇꯥꯕꯒꯨꯝ ꯇꯧꯏ ꯑꯃꯥꯏꯕꯗꯨ ꯇꯁꯦꯡꯅ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯄ꯭ꯔꯤꯌꯣꯒꯤ ꯈꯣꯡꯕꯤ ꯑꯗꯨꯗ ꯆꯦꯒꯞꯅ ꯆꯞꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯌꯨ ꯅꯪ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯅꯪ ꯀꯔꯝꯕ ꯂꯥꯏꯅꯣ ꯍꯥꯏꯌꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯆꯪꯉꯤꯕꯅꯣ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯗꯨꯝꯅ ꯄ꯭ꯔꯤꯌꯣꯗ ꯍꯪꯕꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯈꯣꯡꯕꯤꯗ ꯆꯞꯄꯤꯕꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯂꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯥꯏꯌꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄ꯭ꯔꯤꯌꯣꯅ ꯃꯍꯥꯛ ꯑꯁꯦ ꯍꯤꯂꯝꯂꯩꯃ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯒꯤ ꯌꯥꯏꯃ ꯑꯗꯨꯅꯤꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯟꯅꯔꯨꯔꯤꯕꯅ ꯂꯣꯛꯇꯥꯛꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯣꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ಥವಾꯏ ꯅꯠꯇꯦ ꯂꯝꯂꯩꯃ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯌꯥꯏꯃ ꯑꯗꯨꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯍꯦꯟꯅ ꯄꯥꯈꯠꯄꯗꯣ ꯈꯔꯗꯤ ꯐꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯍꯥꯛ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯅ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯀꯅꯥ ꯂꯩ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯨꯅꯅꯕ ꯇꯧꯔꯣ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯁꯤꯡꯖꯨ ꯁꯨꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯀꯔꯤ ꯄꯣꯠꯂꯝꯅ ꯁꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩꯕꯤ ꯃꯅꯥ ꯌꯥꯎꯍꯜꯂꯨ ꯑꯗꯨꯒ ꯑꯇꯩ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯜ ꯐꯖꯅ ꯍꯥꯞꯄꯒ ꯑꯗꯨꯗ ꯁꯨꯒꯗꯕ ꯅꯠꯇꯦ ꯍꯩꯕꯤ ꯃꯅꯥ ꯈꯔ ꯌꯥꯎꯍꯜꯂꯣ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯥꯎꯍꯜꯂꯣ ꯑꯗꯨꯒ ꯍꯦꯛꯇ ꯉꯥꯔꯤ ꯈꯔ ꯅꯣꯏꯁꯜꯂꯒ ꯀꯥꯕꯛ ꯁꯨꯒꯗꯕꯅꯤ ꯍꯩ ꯍꯥꯎꯅꯒ ꯄꯤꯖ ꯌꯥꯄꯣꯠꯇꯦ ꯃꯇꯨꯡ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯛꯅꯩ ꯃꯁꯤꯗꯒꯤꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯡꯖꯨ ꯁꯨꯔꯤ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯅ ꯁꯤꯡꯖꯨ ꯑꯗꯣ ꯁꯨꯕ ꯂꯣꯏꯔꯕꯗꯤ ꯑꯩ ꯆꯥꯔꯒꯦ ꯑꯩ ꯂꯥꯞꯄꯅ ꯂꯣꯏꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯡꯖꯨꯁꯤ ꯁꯨꯕꯗꯤ ꯂꯣꯏꯔꯦ ꯆꯥꯒꯗꯧꯗ ꯉꯥꯏꯔꯦ ꯁꯦ ꯅꯇꯣꯝꯇꯅꯤ ꯆꯥꯒꯗꯕ ꯂꯥꯎ ꯊꯣꯡꯒꯥꯜꯗ ꯅꯤꯡꯊꯤꯅ ꯊꯥꯗꯣꯛꯂꯒꯦ ꯅꯪꯁꯨ ꯃꯁꯤ ꯆꯥꯔꯒ ꯊꯣꯡꯒꯥꯜꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯣ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯇꯣꯟ ꯑꯗꯨꯗ ꯁꯤꯡꯖꯨ ꯑꯗꯣ ꯂꯥ ꯃꯆꯦꯠ 8 ꯁꯦꯠꯂꯒ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯣ ꯂꯥꯏ ꯅꯤꯡꯊꯤꯅ ꯈꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯔ ꯐꯔꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯤꯌꯣꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯒꯤ ꯃꯄꯥꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯋꯥꯈꯜ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯗ ꯑꯣꯖꯥꯅ ꯋꯥꯈꯜ ꯂꯥꯛꯑꯕ꯭ꯔꯥꯅ ꯍꯪꯉꯤꯁꯤꯕꯣ ꯅꯠꯇꯦ ꯇꯨꯝꯃꯒ ꯂꯩꯔꯤꯕꯁꯤꯕꯨ ꯎꯕꯤꯗꯕ꯭ꯔꯣ ꯑꯣꯖꯥꯕꯣ ꯃꯝꯁꯜꯂꯛꯄꯁꯤꯗ ꯎꯗ꯭ꯔꯦꯅꯦꯍꯦ ꯐꯔꯦ ꯃꯥꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯃꯥꯏ ꯇꯥꯖꯔꯛꯂꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯍꯜꯂꯒꯦꯅꯦꯀꯣ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯃꯇꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯃꯣꯏ ꯌꯧꯖꯔꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠꯇꯨ ꯈꯪꯂꯕ ꯄꯤꯌꯣꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯈꯣꯏ ꯕꯥꯕꯨꯡ ꯀꯌꯥꯅꯣ ꯆꯥꯝꯃꯔ ꯆꯅꯤꯗ ꯑꯝꯇ ꯄꯤꯕꯤꯈꯣꯕ ꯍꯣꯏꯅꯦꯍꯦ ꯀꯥꯎꯋꯦꯗ ꯑꯣꯖꯥ ꯃꯥꯏꯕ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯒꯦꯅꯦꯍꯦ ꯀꯨꯏꯔꯣꯏ ꯋꯥ ꯈꯪꯗꯕ ꯏꯃꯨꯡꯁꯤꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯄꯤꯌꯣꯒꯤ ꯃꯄꯥꯗꯣ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯨꯄꯥ 200 ꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯕꯗꯨꯗ ꯐꯔꯦ ꯂꯧꯁꯜꯂꯦꯀꯣ ꯄꯤꯗ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯃꯨꯜꯂꯒ ꯍꯦꯛ ꯂꯧꯍꯧꯔꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯀꯅꯤꯗꯣ ꯑꯁꯨꯝꯅ ꯄꯤꯌꯣꯒꯤ ꯃꯄꯥꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯒꯅꯨ ꯇꯧꯍꯩꯗꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯇꯧꯔꯤꯕꯗꯨꯗ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯃꯥꯏꯉꯛꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯌꯣꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯕꯨ ꯉꯁꯥꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯁꯤꯗ ꯐꯛꯁꯥꯡꯁꯤꯗ ꯆꯣꯠ ꯂꯥꯎꯔ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏꯕ ꯑꯦꯔꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯅꯤ ꯅꯪꯅ ꯋꯥꯈꯜ ꯂꯥꯛꯂꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛ ꯇꯧꯏꯕ ꯑꯃꯥꯏꯕꯗ ꯈꯨꯖꯥꯏꯅꯕꯨ ꯊꯥꯕꯋꯣ ꯈꯣꯡꯄꯥꯛꯅꯕꯨ ꯀꯥꯎꯕꯋꯣ ꯅꯪ ꯃꯉꯥꯏꯔꯦꯅ ꯀꯜꯂꯤꯁꯦ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯌꯣꯗꯣ ꯄꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯐꯠꯇꯕ ꯂꯥꯏꯅ ꯆꯦꯜꯂꯨꯕꯗꯨꯔ ꯀꯔꯤꯅꯣ ꯃꯁꯥꯗꯣ ꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯣꯅ
ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯅ ꯏꯟꯅꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦꯅ ꯂꯩꯍꯧꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯒꯤ ꯅꯨꯄꯤꯅ ꯑꯗꯣ ꯏꯁꯤꯡꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯤꯌꯣꯅ ꯑꯗꯨ ꯑꯣꯏꯗꯤ ꯄꯣꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯌꯣꯒꯤ ꯅꯨꯄꯤꯗꯣ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯄꯤꯌꯣꯁꯨ ꯃꯅꯨꯡ ꯑꯆꯧꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛ ꯃꯁꯥ ꯁꯦꯡꯗꯣꯛꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯄꯤꯌꯣꯕꯨ ꯇꯞꯇꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯀꯧꯂꯛꯄꯗꯨꯗ ꯄꯤꯌꯣꯅ ꯀꯅꯥꯅꯣꯅꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯉꯩꯁꯤꯗ ꯀꯧꯔꯤꯕꯁꯤꯕꯣ ꯃꯃꯥꯗꯨꯕꯨ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏ ꯃꯃꯥ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯣꯅ ꯍꯩꯁ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯄꯤꯌꯣꯒꯤ ꯅꯨꯄꯤꯅ ꯍꯣ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯄꯤꯌꯣꯅ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯣꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯄꯤꯌꯣꯅ ꯃꯅꯨꯡꯗꯒꯤ ꯍꯥꯏ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯣꯒꯤ ꯅꯨꯄꯤꯅ ꯆꯠꯇꯤꯌꯦ ꯁꯤꯗ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯗ ꯄꯤꯌꯣꯅ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯣꯒꯤ ꯅꯨꯄꯤ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥ ꯃꯅꯥ ꯆꯞ ꯆꯨꯡꯕꯒꯨꯝꯃꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯅ ꯑꯣ ꯐꯔꯦ ꯑꯩꯁꯨ ꯂꯣꯏꯔꯦ ꯊꯣꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯌꯣꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯤꯌꯣꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯤꯌꯣꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯈꯤꯕꯅꯤꯅꯦ ꯑꯗꯨ ꯑꯩꯗꯤ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯑꯗꯣ ꯒꯣꯔꯣꯡ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯄꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯅꯨꯄꯤꯒꯤ ꯁꯕꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯄꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯄꯤꯌꯣꯅ ꯄꯥꯏꯔꯤꯕ ꯕꯥꯇꯤꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯄꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯄꯤꯌꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯄꯤꯌꯣꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯍꯟꯗꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯅ ꯇꯣꯏꯂꯦꯠꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯌꯥꯝꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯄꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯗꯤ ꯎꯍꯧꯔꯕꯅꯤꯅ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯕꯅꯤ ꯄꯤꯌꯣꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯅꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯤꯌꯣꯗꯣ ꯃꯁꯥ ꯑꯗꯨ ꯏꯇꯦꯛ ꯇꯦꯛꯏ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯌꯨꯛꯀꯤ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯤꯌꯣꯗꯣ ꯃꯁꯥ ꯑꯗꯨ ꯏꯇꯦꯛ ꯇꯦꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠꯇꯕꯗꯤ ꯌꯥꯗꯦ ꯂꯧꯕꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯇꯦꯝꯕ ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯧꯅꯔꯗꯨꯅ ꯄꯤꯌꯣꯕꯨ ꯍꯧꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯗꯨꯁꯨ ꯑꯣ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯝꯕꯅ ꯀꯩꯗꯧꯔꯦ ꯄꯤꯌꯣ ꯉꯔꯥꯡꯗꯒꯤ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯗꯤ ꯁ꯭ꯋꯥꯏꯁꯤꯕꯨ ꯅꯥꯕ꯭ꯔో ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯒꯤ ꯐꯩꯒꯜ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯏ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯆꯥꯎꯔꯕ ꯁꯣꯡꯂꯕ ꯅꯔꯛ ꯃꯣꯡꯁꯣꯡ ꯀꯌꯥ ꯏꯟꯈꯥꯏꯈꯤꯕꯒꯤ ꯐꯩꯒꯜ ꯃꯊꯤꯕꯣꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯁ꯭ꯋꯥꯏꯁꯤ ꯅꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯄꯤꯌꯣꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕꯗꯣ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯄꯤꯌꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯔꯥꯡ ꯅꯪꯅ ꯁꯥꯕꯤ ꯁꯥꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯏꯕ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯩꯁꯤꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯏ ꯑꯣ ꯅꯨꯄꯤ ꯑꯃꯅ ꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯏꯕ ꯍꯣꯏꯌꯦꯃꯤ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯀꯗꯥꯏꯗꯩꯅꯣꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯏ ꯒ꯭ꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯃꯈꯥ ꯇꯥꯎ ꯅꯪ ꯋꯥꯔꯤꯗꯣ ꯑꯗꯒꯤ ꯑꯩꯁꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯩꯍꯥꯎꯒꯤ ꯂꯧꯇꯥꯡꯁꯪ ꯍꯥꯏꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ
ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯆꯪꯒꯦꯗꯅ ꯇꯧꯔꯤꯉꯩꯗ ꯑꯇ ꯎꯀꯣꯛ ꯋꯥꯀꯣꯛ ꯄꯥꯏꯗꯅ ꯑꯩꯁꯦ ꯍꯥꯠꯂꯗꯧꯅꯦꯗꯅ ꯃꯤ ꯃꯌꯥꯝ ꯇꯥꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯈꯜꯂꯨꯕꯅ ꯉꯁꯥꯏꯒꯤ ꯂꯧꯇꯥꯡ ꯆꯪ ꯑꯗꯨꯗ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒꯁꯤ ꯅꯣꯏꯅ ꯐꯠꯇꯅ ꯂꯥꯟꯅ ꯈꯟꯕꯗꯒꯤ ꯑꯩꯁꯦ ꯍꯥꯠꯅꯕ ꯇꯥꯟꯅꯔꯤꯅꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯀꯣꯏꯂꯣꯠ ꯂꯣꯠꯄꯅꯤꯗꯅ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦꯗ ꯑꯣ ꯍꯦꯂꯣꯏꯅ ꯆꯦꯟꯕꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩꯔꯦ ꯑꯦ ꯑꯩ ꯍꯦꯂꯣꯏꯅ ꯆꯦꯜꯂꯗꯤ ꯀꯅꯥ ꯍꯥꯏꯕ ꯍꯩ ꯅꯪꯅ ꯉꯔꯥꯡ ꯑꯃꯥꯏꯕꯗ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯍꯦꯂꯣꯏ ꯌꯥꯏꯕꯅ ꯆꯦꯟꯕꯅꯤ ꯀꯀꯥ ꯍꯥꯏꯗꯅ ꯅꯪꯅ ꯍꯤꯒꯠꯇꯅ ꯑꯃꯥꯏꯕꯗꯨꯗ ꯅꯪꯅ ꯈꯨꯖꯥꯏꯒ ꯊꯣꯝꯗꯅ ꯅꯈꯣꯡꯅꯒ ꯀꯥꯎꯔꯤꯗꯨꯗꯤ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦꯗ ꯐꯔꯦꯁꯦ ꯑꯗꯨ ꯅꯪꯕꯨ ꯂꯧꯕꯨꯛ ꯀꯨꯝꯕꯗꯨ ꯉꯝꯈꯤꯗ꯭ꯔꯣ ꯑꯩꯁꯤ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯒꯤꯗ ꯀꯩꯅꯣꯝꯃ ꯀꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯦꯝꯕ ꯏꯙꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯣꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕ ꯏꯙꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯤ ꯃꯈꯣꯏꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯩ ꯁꯤꯒꯤ ꯌꯨꯝꯁꯤꯕꯨ ꯃꯌꯥꯝꯅ ꯇꯝꯅꯩ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯕꯖꯥꯠꯂꯣ ꯀꯅꯥ ꯈꯪꯄꯣꯠꯅꯣꯗ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯧꯕꯨꯛꯇ ꯀꯨꯝꯊꯣꯛ ꯀꯨꯝꯁꯤꯟ ꯇꯧꯔꯤꯁꯤꯕꯨ ꯅꯣꯡꯀ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕꯣ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯁꯦ ꯑꯗꯣ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯥꯟꯅꯗ ꯋꯥꯅꯤꯗ ꯄꯤꯌꯨꯅ ꯉꯔꯥꯡ ꯉꯥꯎꯔꯤꯗꯨꯁꯨ ꯑꯁꯤꯒꯤ ꯌꯨꯝꯁꯤ ꯃꯄꯥꯗꯅꯤ ꯊꯣꯛ ꯊꯥꯛ ꯇꯧꯔꯅꯨ ꯉꯔꯥꯡ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯃꯩꯉꯥꯜ ꯑꯃ ꯎꯏꯅ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯆꯤꯡꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯇꯦꯝꯕ ꯏꯙꯜ ꯑꯃꯗꯤ ꯉꯥꯟꯕ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯕꯤꯗ ꯒꯦ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯝꯅ ꯍꯥꯡꯇꯣꯔꯛꯄꯗꯨꯗ ꯇꯦꯝꯕ ꯏꯙꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯣꯏꯃ ꯂꯥꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕ ꯏꯙꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯜꯂꯛꯂꯒ ꯅꯣꯛꯄ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯇꯥꯝꯂꯤ ꯑꯗꯨꯒ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯃꯤꯑꯣꯏ ꯈꯔꯒꯁꯨ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯣꯛꯇꯨꯅ ꯆꯦꯜꯂꯛꯏꯗꯨꯅ ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯇꯦꯝꯕꯅ ꯑꯣ ꯂꯩꯍꯥꯎꯒꯤ ꯂꯧꯇꯥꯡ ꯁꯪꯗꯣ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯡꯗꯣ ꯍꯥꯡꯇꯣꯔꯛꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯂꯝꯖꯦꯟ ꯇꯥꯟꯅꯔꯛꯏꯕꯁꯤꯅꯤ ꯈꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯉꯛꯇꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯅꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯣꯏꯅꯦ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯁꯨꯃꯥꯡꯗꯨ ꯐꯥꯎꯔꯛꯄꯗ ꯌꯨꯝ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯑꯗꯨꯃꯛ ꯒꯝ ꯂꯥꯛꯂꯦ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯁꯤꯗꯣꯛꯇ꯭ꯔꯕꯗꯤ ꯃꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯇꯨꯅ ꯂꯣꯏꯅꯃꯛ ꯂꯩꯅꯍꯧꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯉꯁꯥꯏꯒꯤ ꯇꯦꯝꯕ ꯏꯙꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯤꯌꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜꯁꯨ ꯅꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯅ ꯃꯍꯥꯛꯁꯨ ꯅꯨꯡꯊꯤꯜ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯑꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯄꯤꯌꯣꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯊꯧꯅꯥ ꯐꯈ꯭ꯔꯦꯅꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯕꯛꯄꯨꯗꯤ ꯌꯥꯝꯍꯧꯗ꯭ꯔꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯑꯃꯨꯛ ꯍꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯤꯌꯣꯒꯤ ꯅꯨꯄꯤꯅ ꯅꯁꯥꯁꯨ ꯁꯦꯡꯅ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯆꯠꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯔꯛ ꯃꯣꯡꯁꯣꯟꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯌꯥꯠꯂꯤꯕꯅꯤꯅ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯇꯅꯕꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯄꯤꯌꯣꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯗꯦ ꯏꯁꯥ ꯐꯔꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯣ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯌꯣꯗꯣ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏꯑꯣꯛꯅꯈꯤꯕ ꯖꯒꯥ ꯂꯩꯍꯥꯎꯒꯤ ꯂꯧꯇꯥꯡ ꯁꯪ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯇꯥꯟꯅꯗꯨꯅ ꯂꯣꯟꯅ ꯌꯦꯡꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯣꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯄꯤꯌꯣ ꯅꯪꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯂꯥꯏ ꯆꯪꯉꯕ꯭ꯔꯣ ꯑꯃꯨꯛ ꯑꯁ ꯑꯩꯒꯤ ꯁꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄꯗꯧꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯃꯤ ꯑꯗꯨꯒꯤꯅꯤ ꯌꯦꯡꯗꯦ ꯆꯠꯂꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯤꯌꯣꯗꯤ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯣ ꯅꯛꯁꯤꯜꯂꯒ ꯃꯍꯥꯛ ꯍꯦꯟꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯃꯁꯥ ꯑꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕ ꯏꯙꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯛꯏ
ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯊꯣꯡ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯉꯥꯟꯕꯅ ꯉꯁꯥꯏ ꯍꯥꯡꯍꯧꯕ ꯊꯣꯡꯅꯤ ꯀꯅꯥꯅ ꯂꯣꯜꯂꯤꯖꯥꯠꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯅ ꯂꯧꯕꯨꯛ ꯌꯧꯈ꯭ꯔꯤ ꯂꯧꯕꯨꯛ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯁꯨꯐꯝ ꯊꯣꯛꯄ ꯊꯕꯛ ꯈꯔ ꯁꯨꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯔꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯛꯂꯤ ꯉꯔꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤꯅ ꯈꯔ ꯉꯟꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯉꯁꯤꯗꯤ ꯊꯕꯛꯁꯤ ꯈꯔ ꯌꯥꯡꯁꯤꯟꯕꯒꯨꯝ ꯇꯧꯏ ꯄꯤꯌꯣ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯆꯠꯂꯤꯗꯨꯕꯣ ꯇꯦꯝꯕꯅ ꯍꯪꯂꯤꯕꯗꯨ ꯄꯤꯌꯣ ꯈꯨꯝꯗꯦ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯄꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯄꯤꯌꯣꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯍꯩ ꯄꯤꯌꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯄꯤꯌꯣꯗꯣ ꯃꯃꯥꯌꯥꯗꯣ ꯁꯠ ꯅꯣꯡꯈꯠꯂꯛꯂꯒ ꯇꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯇꯧꯔꯤꯕꯗꯨꯗ ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕꯁꯨ ꯄꯨꯡꯉꯛꯉꯛꯂꯤ ꯇꯦꯝꯕꯅ ꯍꯩ ꯄꯤꯌꯣꯒꯤꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯍꯩ ꯆꯦꯡꯒꯤ ꯂꯥꯈꯤꯅꯤ ꯐꯥꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯌꯣꯕꯨ ꯐꯥꯅꯕ ꯇꯧꯔꯤ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗꯨꯗ ꯄꯤꯌꯣꯅ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅೋ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯗꯜꯅ ꯉꯁꯤꯗꯤ ꯉꯔꯥꯡ ꯃꯥꯅ ꯉꯥꯡꯈꯤꯕ ꯗꯥꯏꯂꯣꯛꯇꯨꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅ ꯄꯤꯌꯣꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯂꯩꯍꯥꯎꯒꯤ ꯂꯧꯇꯥꯡ ꯁꯪ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯄꯤꯌꯣꯗꯣ ꯃꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕ ꯇꯦꯝꯕ ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯍꯧꯔꯒ ꯄꯤꯌꯣꯗꯣ ꯌꯥꯡꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯄꯤꯌꯣꯗ ꯄꯤꯌꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕ ꯇꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯤꯌꯣꯕꯨ ꯇꯥꯟꯅꯔꯛꯂꯤ ꯄꯤꯌꯣꯁꯇꯨ ꯈꯨꯗꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯂꯩꯍꯥꯎꯒꯤ ꯂꯧꯇꯥꯡ ꯁꯪ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯈꯪꯂꯣꯟ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕ ꯏꯗꯜ ꯑꯃꯗꯤ ꯉꯥꯟꯕꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯏꯗꯜ ꯅꯪꯅ ꯈꯔ ꯈꯣꯡꯖꯥꯡꯉꯤ ꯆꯠꯂꯣ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯔꯨꯆꯣ ꯑꯗꯨꯒ ꯉꯥꯟꯕꯒ ꯑꯩꯒꯤꯅ ꯊꯣꯡꯁꯦ ꯐꯛꯀꯥꯏꯅꯕ ꯇꯧꯔꯝꯒꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯗꯜꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯧꯕꯨꯛ ꯀꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯦꯝꯕꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯌꯣꯗꯣ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯗꯨꯅ ꯊꯣꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯛꯀꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯤꯌꯣꯗꯤ ꯐꯃꯨꯡ ꯑꯃꯗ ꯐꯝꯂꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯐꯔ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯖꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯅ ꯄꯤꯌꯣ ꯄꯤꯌꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯁꯦ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯄꯤꯌꯣꯗꯣ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯅꯣꯡꯈꯠꯂꯛꯂꯒ ꯉꯥꯟꯕꯕꯨ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯑꯗꯣ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯂꯥꯛꯇꯨꯅ ꯏꯟꯕ ꯑꯗꯨꯗ ꯉꯥꯟꯕꯗꯣ ꯐꯛꯂꯥꯡꯗ ꯌꯩꯁꯜꯂꯒ ꯇꯨꯁꯟꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯆꯩꯅꯥ ꯐꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯤꯌꯣꯕꯨ ꯑꯃꯨꯛ ꯐꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯄꯤꯌꯣꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯣꯏꯗꯅ ꯆꯪꯉꯝꯂꯒꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯄꯨꯔꯒ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯂꯤ ꯑꯗꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯏꯗꯜꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯄꯥꯎ ꯄꯤꯅꯕꯒꯤ ꯆꯠꯈꯤꯕꯗꯨꯁꯨ ꯄꯥꯎ ꯄꯤꯔꯨꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯒꯤ ꯃꯄꯥꯅ ꯉꯔꯥꯡꯒꯤ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯗꯨ ꯀꯥꯕꯛ ꯈꯣꯏꯔꯝꯂꯒ ꯃꯥꯅ ꯊꯝꯂꯝꯕꯗꯒꯤ ꯉꯁꯤꯒꯤ ꯏꯆꯥꯁꯤꯅ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯥꯏꯕꯅꯤꯗ ꯆꯣꯏꯗꯤ ꯆꯨꯏꯈꯠ ꯇꯧꯔꯗꯅ ꯏꯁꯧꯅ ꯃꯔꯣꯟ ꯑꯃ ꯂꯥꯡꯉꯤꯕ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯤꯌꯣꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯗꯣ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯀꯩꯅꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯇꯦꯝꯕꯅ ꯅꯪꯒꯤ ꯃꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨ ꯉꯔꯥꯡꯗꯒꯤ ꯉꯥꯡꯗꯨꯅ ꯂꯩꯔꯕꯅꯤ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯇꯦꯝꯕꯅ ꯄꯤꯌꯣꯒꯤ ꯃꯄꯥꯕꯨꯡꯗ ꯀꯧꯔꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯒꯉꯔꯥꯡꯒꯤ ꯑꯃꯥꯏꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯛꯎ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯣꯒꯤ ꯃꯄꯥꯕꯨꯡꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯣꯒꯤ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯄꯤꯌꯣꯅ ꯑꯁꯨꯝꯅ ꯂꯥꯏ ꯍꯦꯛ ꯆꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯦꯝꯕꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥꯏꯕ ꯂꯥꯛꯂꯒꯅꯦ ꯂꯥꯌꯦꯡꯉꯒ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯤꯌꯣꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯈꯔ ꯍꯟꯇꯣꯛꯎ ꯑꯩ ꯇꯧꯒꯦꯀꯣ ꯅꯈꯣꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯌꯣꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯡꯁꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ
Ising nataba tay pulam dadi laise sonba yadabra. Kaino ni ibungo. Ising duda lewa solere hairaga aduda kiktana khotana tawgadabani. Doctor singna hitak langthak ibuda sumahi yarongani da. Hoi yani ai puthok charake. Hai taribra mama chalu ising aseng khara puthorau. Asumna haibadagi piyogi mama do imungta prap sangkhri. Matamadu da amai baduna piyogi khudanga do pairaga yenge tawbada piyona. Hoi solakano. Kaino nang nang da solke toriti. Namai kaidro. Adumna hairakpaduta amai baduna. Ibungo si kadai chatpada asuma toropano ne. Wahang adugi pakhom boina tiambana ngasai mokoi ki leikai asida haina duna leiriba lehau gi loktang sang hairaga khangnaba mafam ama lei mafam aduda mahak se leiwok tilokpagi type aikhoida sauna wangang pa kaya ama toraki aduga yum adugi manungda chensin khibadagi di mahana asumna toromlibani haiduna khumi amaiba aduna adugumba thawai mirel phattaba miral lamba singa leiba jaga singdi amaibi tanare hairaga ningthina losengadabani Siba naba tholok nabadi tambang manati sugumba thawai mirel haiba siri siba naba thokali adubu thawai mirel asina lairibak jobu ngamdana yum aduda nairaga lairiba sina karigino ne mi adubu karamna sikhibage yum asidana kana lairamba adumna hangba aduda nganbana oza maiba yum aduda makhoi mama masadang leijarambani adubu nongmai khangudana mama macha animak yum aduda siraga leiramkhibani nupi aduna thauri yalaga leirame haibadi lehau kobu nupi tuna yumaduda thauri yalaga sirame mama adudi miyoi kharana thanga thilaga hatpa male adumna tawba numit khari leiraga adum tamnaba haukrabani adagi di maiba maibi tawdana khoirambadagi amuk pharure amu haurakpa amuk khoirambadagi amuk phakiba smain tawraga sum leibanida pare aina wala leitai nabiragi aduga nakhoina hoji haribi yumadusu sidokro aduna trabadi adumak naiduna leiragani ko Asumna hainari ising aseng bhaibudo puthorokle aduga amaiba aduda piri masidagidi amaiba aduna ising aduda solaga piyoda khikdokli asumna tawbudagidi piyodo yamna hainadaduna kan lauri matamaduda amaiba aduna hai nangna pamliba thabak khudimak ai hojik loina makhangle nahangna mi khudingi sumna changdun ot naiba se toklo nangna pamjariba thabak ado ai hayengi numitta soidana pirage law ai thindok pige Asomna hairaga amaibaduna ising khuzai ato leimaida khikla thongalom ta chatki matamadu da piyodo sor sauna holaklaga tumina leikhri matamadu da mayamna masigi amaibasi haidi bajani ngrang lamba amaibadu di bura cartoon ni ne asomna hainaraga lehori amaibaduna ising khikna asum chakhrga thongal joraklabada phare nang su chatkhro ko nangna pamjariba thabagado ai hayeng sodna troklagani Asumna hairam laba matung da amaibaduna lewa khara solaga ising ado taret lak nipa lak haiduk lamlaga imung lom da changakli aruduga leikai asigi miu singla sida pulli base mane ojamaiba sumdoro hayeng du layama khoiram lasi noye lehauge loktang sang hairiba yum maduda aduga yum madu su nakhoi mayam manaraga khudak ta siga dabani ko ado ngasigi de ai chakhrage hayeng ayuk angambada ai laklage asumna hairam laga amaibado chatkhri Matamaduda piyogi mamana mahaki mapuroibada amaibasina sakhibasida tare chenja khara pi khoyadro haiduna sairi matamaduda piyogi mapana ishi marangsu kawi ngasisu kawi hayeng lakani haidana hayeng punna pi baibuduni asomna hainaraga piyodo wakhal langana bugidamung tamakhoina nom dun haudokli wakhal lakmandrabaduta mayamna phamunga thangjalo nungalaga marina wakhal lakjalani hairi asomna tawduna haujikti piyodo imunga thangjankhri Mayamsu hayeng ayukta thabak chatkadaba leibanina loinamuk magi mayumda hanakhrei mathangi ayukni amaiba aduna tawduna haujikti lehaugi loktang sang haiduna mayamna kinariba sang aduda laktuna aja puja kaya tawduna lai khoiramli asomda lai khoramba pungloi loirabada haujikti lehaugi loktang sang haiduna kinariba mallaba yumado mayam sangduna loinamak sidoklei asomna sidoknabagi tungda pulam cheram punamak mafam chana thamlaga mai thaba yabna thadokhrei Asomna tawbadagidi mafam aduda puhang hanglabanina kibasu khara phanari thabak punamak loirabagi tungda piyogi mapabungna amaiba aduta ngamjaba sen khara piri asomna tawbadagidi amaiba adu sumayumlomda hankhri mayam adusu yumda hanakhri thawdok asaki matung tha amagi matungda haujikti lekai aduta kasu thudokpa tawrakhidrei aduga piyosu tha amagi matungda mapung phana masado phagal aduna mahusagi mahuksa
labukta kumduna mayamga punna ya langduna thabak suminnaki. Wari asi matang asida loisinjari wari asi pathokjabata soikelankiba arana hoikibi tabiriba punnamakna ngakpigani mayambu aroibada mukka hana khurumjari.